District Veterinary Office Bishnupur amadi Leimaram Veterinary Dispensary na khutshamnana shinduna nongmagi oiba training program ama Assistant to State for Control of Animal Diseases ki makhada Yumda yokpa oksingda naganba African Swine Fever Disease karamna ngakthokkani amadi nahalloi haibagi matangda Leimaram Mayai Community Hall da ngasi pangthokkhre. Thoromaduda Irengbam Gram Panchayat ki Upapradhan Mutum Sanatomba District Veterinary Office Bishnupur ge Joint Director Dr. K.H. Santibalana Athoiba Mithunglen Singh oike. Thoramgi saruk ama oina Leimaram gi ok loiba longmi singda leina asi ngakthokknaba ki matangda khangminnakhe loinana longmi singda sunu disinfectant amade blessing powder singsu lemne yenthokhe amadi ok yokfam singda luna nanna thamnaba pautak pike. Panbayabadi Leimaram Makhalekai the Leiba and Git Chandrana Chalaiba MS Rainbow Piggery Farm da Oksing Narakle Haina Hokiba Jun Thagi Tang Kuntareta report Pangbadagi sample Lauraga laboratory the Thabada Chatliba July Thagi Tang Nipanda swine fever ni Haina confirmed Tokibane. Madudagi lengaki makhataba thorang oina July 13 da District Administration Bishnupurna Leimaram asi swine fever flu gi epicenter oire maram asina mafam asidagi kilometer amagi area bu epicenter ni lauthokpaga loinana kilometer 8 gi akoibagi mafam singda surveillance area oina lauthokibane. Dr. K.H. Santibalana Fongdokibada ngasi pangthokliba training asina lomi singda pukning losing oirabanina makhatana African Swine Fever asi atopa surveillance zone singda sandokpada thingba ngamlagani thajai haike. Ki laina asina nahanduna sibaya bagi mongda chatharakpa asi thingnana bagidamakta ekhoina infected zone ase surveillance kanna chatlaba matungda karamba laina nariba yaurige natragana karamba fibamda leiribagi haibasiki mawongda leiriba farmersing oki asigumba afam asigi oina ngasi awareness program asi khangnanabagi damakta pangthokjabani maru oina farmersing asi karam haina gyanta na tahangadage afam asidagi oksa amadi ok atai atopa surveillance zone da chatkidanaba Putokhidanaba madugi awareness program ase yamna maru oi haina aina khanjaduna mafam asi khalle haraga pangthokjabani isam samna hairabada mafam asidagi atopa zone singda lanthokhidragadi nasu naroi aduga nabagi anaba asi atopa mafamda sandoknabagi khudong chaba dusu songlei leiroi haina aina haijari mafam asi yamna chekshinna infection tawdanaba aduga insecticide sing aduga infection si taw yariba makai tawdanaba leiriba praja singsina farmer singsina gyan tana khangagadi masig laina se yamna laina ngaktokpa ngamgani haina